naga taru kuki train thoi kai lege thiba khangadringai tanjasida amuk huji amuk driver amuk siraba irang je sungnem ne moidori irang je dum ne moidori irang je makok oidori ko hujikse yengon naga taru su mafam marang khangandre kuki train thoi su mafam marang khangandre khangdringai tanjadada hujikna amuk driver amuk siraba aduki matik khoi irang je sungnem ne moidori ado tilhau chanam gi mamana atia pangna wangre alu gi mamana posai aduki matik yerum phangdre huji aduna khoi imphanda chagadaba thakadaba nongmada changdaba yadaba khoi gi posai mayam ju hujikse dum blockade taw leramina phangdre tange aduki matik tange ana ayeki hairo chana thangnaba posai hairo tange aduna hujikna amuk driver ama sire aduki matik akhoi gi ima laibak se yam wadori aduna akhoi gi Manipur governor amadi mani CM na athuba matamda akhoi gi thoiba irang je loisanbinaba akhoi request tawjari aduna athuba matamda amtang loisanbiu akhoi governor Manipur governor amadi akhoi Manipur gi CM na huji su ngarang khaktani naga mayam chatlaga naga hostel mayam du akhoi gi CM na unaruri se ngasina amuk akhoi gi driver ama sire chana thaknaba pusalakpa driver da bauda sumaina thogdok thokpada khut thadana siragadi driver kanano ba chaninga toise chana thaknaba pulauba chatpa kanamta chaningaroi ba thawai mangba kirane ba mise aduna huji yengo cheng chak alu tilhau chanam gi mamana atia pakna wange aduga pusalaiba driver da bauda sok apan nangdana huji asiba yaure aduna yamna nungaitaba thodongni driver do sibagidamta nungaitaba phongdokchabaga loinana akhoi governor amadi CM sar animakta athuba matamda leingakna warosal ama puraaga akhoi gi shanti oinaba lambi ama athuba matamda sinbiu